Hello and welcome to Saturday Night Live Show. Mami TV ki Saturday Night Live Show da mayambu ngasi sumo usagum taram noksare. Saturday kuding ki sandoksari ba Mami TV na laptop na pujarakli ba mayam ki damak ano ba mahau ano ba akoi ki saisak bising puduna luxury ba sigumba program singa sige manungda ama weri ba ngasi su mayam ki damak ano ba style ano ba mahau ano ba version na madai batare akoi ki singer ani amukta da akoi unazaduini ngasi mayam ki entertain tawduini mayam na apam ba isai khalak ba isai sing akoi ki ngasi la iba akoi ki special guest ani maktagi adomodong gi apam ba isai sing sandong na ba ki tanza du logzaduini mayam soidena call tawna na ba ngai raga lebiro ngasi su mahusagom Saturday amana lakpasida thangza amana lakpasida mayam gi damak mayam gi pelan na ba gi damak akoi na tawzagadori ba seba sida mayam soidena saruk yabiu akoi ki botline number sida WhatsApp video call gi kuthang khakta da akoi na accept tawzaba dum laba Saturday Night Live so da mayam soidena call tawbiro akoi gi ngasi gi special guest singa hakthek na wari shana ba ki tanza soidena lobiu masa maktagi isai soidena khanbiu so taram loksage ngasi gi special guest han mokta da mayam gi isai gi lam sida tongan ba mahau ma dumak masagi tongan ba uniqueness oi ba magun amakak adum mayam da pidana layer ba dum laba lamdam asigi mamom loi amakak ni singer akoi gi saisak pilaktagi ise akoi gi Sapam Rina han mokta da isebu Mami TV ki Saturday Night Live so da taram loksari ise kurumjari mathang asina akoi special guest ani shuba sawaijam akoi Iraileima hairaga mayamna khangnariba dumlaba Manipur gi tongan ba isai gi mahau pi bangamliba dumlaba singer makhakni iramdam sigi taram noksage sawaijam Iraileima ahan basidi akoi Rina dagi ekta horase isena pamjaba isai amaga hallaman singda dedicate to boina ahan basi hallaman gi oiba isai amakak mayamda sandok bisi se adugi mathangda akoi Kogi Iraileima dagi isai amasu muktaraga koi call paikhatlaga ngasigi entertainment program se mayam gi damo khasa tasigi ahan bada koi oza kamlana sakve gi ba pukning da mawol khalle si han lan thok jarage aswengam yordusu ingbiri ba mayam nang pigan Pukning da maon khalle Pukning da maon khalle Ai boshum zadle sira Ai boshum zadle sira Pukning da maon Pukning da
Tagachariche tongan ba singer singi tongan ba saisak pa natraga saisak pising gi tongan mahaw dumak lei magi uniqueness oiba maguna mamam isi gisu toidok pa masagi oiba uniqueness oiba maguna ma dumak lei jai akoina mahaw si sapchana phangmang ngami haijabatai yam noi jai yam tagachari mathangi akoigi Iraileima dagi ahan bai sai mamuk taminarga koi mathangi call pa katoini Iraileima gi best song haiba tare halaman singda dedicate to bu oiraga su isai maka ahan bugoina sandokpiu madugi mathanga koi call pa kachagi Oja laisrami mana sakpiramba wahang amagi wakal da hari baisaido kudul tamjake
Fazagre, Iraileima say, Ma'am Kudol, Tamduna, Ma'am Taminakre. Ngasigi call to Bugi Mong say, Kazitang Tongali, Mamang the Ging as new version, new style, Aduga, Anoba Mong, Habitat, a handbag call, say, Akugi, say, Rinagi Wagani, Aduga Matanga, Matangi Kolara Mamu call Torkumatam, the night can be get the Sequigi, Iraileima the Gigani, Aduga Somna, say Rinagi, say Kaningaba, Aduga Tabana, Iraileima Gitaraba, Aduma Upailete, say Rinagi say don't can be get about Aduga Matanga Matang call Torkumatam, Tabana, say Rinagi Taraga. Akogi Iraileima say tanning board agasu Madu Upailete habitat Tariba turn to the Mam say Sweden can be a governor. So a hand call quite pack another same Saragal is again, Mam Sweden call to Biro, and Bagi Quiggy questions is the Lax again, a hand Bagi calls Laxing either Kolakmali call the back again, hand Bagi. Hello. Hello, good evening, sir. Good evening, Tabanga, Tabamaki call Nile, Germany, handbag caller, Akogi, regular caller, Akogi, Mami people, Matampum to support Torgal, Yam saying I can say one number say Hanak Ari, but I hand but I don't call Fangaitar. Okay, ado koi na marakta kachitang kudong chada bakar lay na maram mora kanda Saturday ani gum ba koi mobile number ako gi WhatsApp video call number se kitang sendok sinjin taw re masig damta ado da number sin baldi might be ma phone number regular ko ako ba khubi ji singan ni keno sir nam na bo ta ko okay tama ba dong asidi anoba mahaw ni anoba mawong ni singer ni amuk to da simultaneously akoi purga laksari ni mayam gi damta karmai feel to han ba isai khandri ngai dong tang thambio See, young Ajay sir, Sumaina Kaitare, Manipur singer, renowned singer, Haitare, Kanotariba, is a sing, it's Iraileima, Madi, Rina, Anipubira, Sumaina Kaitare. Say, can you move to Hanagi, Tongale, and Sagi rules and regulations, and even Tazare? Sigi Sumana Tambi, say, I'm no Ajay Sumana, Sumatum Tambi, Sigi say, who can say Kaitare, I'm no Ajay, but what do you the Aina say, Renagi say, can you Taran say, can you get targeted hang with any other night is Hagit Taran, Kang Nightar is a Tajan Tanning, but singers in the Tana, Hona view, Aduga, so I view like a Nakwal, so I view and taking a secret from Sam, Isaac Lonan and Mamiti was minor. Kaya singer ani Pubilaga, Tongana Maha, PV, but them Tamamiti Bigi, stops sing Amadi Sarvos like Makatic hanging later Tagasari, Duganasigi, Kano guess on election debate, see any useful like Makadigi, Tongi consider Nadi, Taba, Hena Mai Pat, Consinu Samba, Amo view, Hana Makadigi with Pizage. Yamwazay Mamba, Han Bagi, Akogi, Isai, Serina, Kogi, Serina Kanduni. Karisha Tabi do not have you what I remember Karisha Tasige. Ragi says, Aina Kayata, Aina TV, say, Blake and fight the yin, Matanda in a quite palm Tazaki say, the Sandra on Am setting Kiva. Sahi Kudingi, Kumon Kudingi, Tamkibangi. Nungsi Kudol. I say, Kiva, I know quite a gang Tazak by say, Haita, Simadi, saying, but so I'm Ningari, I know quite pan. I black and white TV, the gay and a young jack by saying, Simadi, Masintang Tazaning is here. Okay, black and white Matam give flashbacks, was a lamb, don't want it. So it's an Tarsi, is it against some the palm that can be them Libisha, Kanaka Tamina Tamamba. Tabin Victim Hapsake, Mama Bimola, Faying the Gi, Abema, Bema, the Nuzan now, Rem. Lona Mami TV, Aduga Suchan Purdagi, Agimarupani, Manglemba, Madi, Toy, and it's Sigalon, Mami TV, Saturday Night Live, so Sibu, Tawaya only Yangi, but my Ampula Pun, young Zagasa. Tatrate, Ado, Chiri Nataki Karikari combining Bakari happening with the Lebege. Serena, Aina, Serena was the case, say, today, how I got them, Kayata is the Haita. Say, I know was the Aina Tada, Bagida, I know was a Sakpi, the Brayaka, say, I was a Sakpi, all of the Sigi, Tungi, consider Hena, my papa, Aduga, it's not Tauga, Kamatabaxing, Mapum Hanapan, Toping, and Boy view, higher times of and I wish him. Is Iraileima Supizari, and later, and they say the Amaka Calamina, which the animal Tapizage. Okay, Yamaja Yamamal Yama Wisney. See the key, who's Taimana and Binibli Pakum, the Taminer say to Somna can be by Shady Supuna Seri, another Taminer say. Takachari, Tamama called to be a Pugam Dumbo, Akalita and Takachari. Say, I say something like that. Taimama questions, say, no, but Pankadabok, Kadabala, I have to give off from me. Aduga, Madula Baga, Madu answers a Kumbalo, say to Makasa Tarase. Kainone I say anabam the maramoidan I say he am in a gap lane, I say lepureva. I huji no sexary anova say I Swedana I know no by say my ama I
ai preparation tawjari ba soidana anobo pothokjerake okay tanja phangagadi se wari sanabagi tanja je phangagadi chegi hojik panbi khiba na ba yakbagi ke doba dumagi punchi da obstacle khara thengnagi bagi wari ma soidana leibiram godaba mali soidana horen tanja phangagadi wari soidana tamina se sei sandok bise Jehi khudingi kumon khudingi tamkhivani nangi nushi khudo Jehi khudingi kumon khudingi tamkhivani nangi nushi khudo Mon simadi tamnamda bataraga pamo banamonda nushigi kudo jehi kudingi kumon kudingi tamki bani nangi nushi kudo Jehi kaya lakhi bada Yaumin nakhi nang ay punna Anaw ba jehi kaya lakhi bada Ngairam khidara ngashi suaibo Mahaw shagum mafam duda aibo ngairam khidara ngashi sunangna mahaw shagum mafam duda aibo nushi mai kai yengduna nangna nushi mai kai yengduna nangna anaw ba jehi na lakpashida Jehi khudingi kumon khudingi tamki bani nangi nushi khudo Jehi khudingi kumon khudingi tamki bani nangi nushi
nangonda nungshigi khudo jahi khudingi kumon khudingi tanki bani nangi nungshigi khudo tanki bani nangi nungshigi khudo tanki bani nangi nungshigi khudo. Thank you. Kadang aku gi sahi listen graba hai batai kadang mamangi isi hoigi matamgi aku gi tune isai sakpagi mong aduga yam tonga le hai batai haujikan gi naha sing kari khumba kan da mayam na su dum ngang na balai audio tune gi hapchal laga isai je phasana sakpa hitraga su paksak ta sakchal lakba ko aduga live ki performance ulak matam da pop chai chai ba naha yaw da nati haujik thorai ba sing sida adubu isi hoigi matam da phangi ba mahau phangi ba isai gi mong sidi tongan gani yam phasana sandok bi je mic tong haktang wajaba tar je aduga akoi mathang si akoi gi Iraileima da laksage mathangi call si akoi Iraileima gi call loidoi ni mathang isai Iraileima gi isai soidana khanmina se mayam call packet jage hello hello hi biyo ngasi gi Saturday night live so da call to birakpa mingle phongong tangan hi biyo ai meng sendas ka we poro kai po poro khung yundagi ne okay sendas akoi mamang da su thengna jakre yam no ajeng ase su call to birakpa akoi gi Iraileima da gi kari sai tapi ga da bano hi biyo tapi ning bai sai ai na taza ning bai sai se ai gi nungsi bu khangbi draba hai dane sai malai ki bane ai na adu sai tha taza ning hai ta okay isai si Iraileima gi isai oidoi ni mati amata ngang thojira duga Iraileima da gi taminar se ngang si ai mati am ngang thoje sendas ai gi nungsi babu khangbi draba nang se ai gi pukning busu ubi draba nang se loi kan da kaino sendas isai tamro ai sei isai ngati tar de do isai yam pamja bai tar yak pasana se kari mo kan da isai sakning bagi ko gi wakhalong ga lakpa feel ga to ba lei bi bra ba isai je pasana sakke ga haina ko gi dumai kan bi ba yam lai je anga mori kan isai yam pamja re ko anga amada anga hayi mo chaur kari oi ni ga hamda kalakar oi ni ga hamdo ko ba na ga de kai no nama nama jing na dokter oi ni har kan na kalakar oi ni ha jibo ga anga oi yam pamja re tar pam okay okay anga ngai da isai yam pa me kalakar oi ge bo hairu re imana kari oi dino hangba hauji ti kari oi ge ba ai je hauji mu je Spain da lai bane researcher mo ina okay Spain da okay hauji se Spain da ki call to bi se Spain da ki okay yam no je sendas kai no mamang da call to ki ba mayam si su dum Spain da le ga to bi poi de ra Spain da ngat re to okay yam no je sendas akoi gi mamang da koi yam thengna jakre Korea da ki call to rok pa yaw gre aduga Mexico da ki call to rok pa yaw gre Canada da ki to rok pa yaw gre adubu Spain da gi smaina abroad haiba tare atopa country da gi akoi gi ngasi sandok sari ba Saturday night live so da ga saruk ya bi ga smaina ga call to bi ko se akoi da su yam na inspiration oi haiba tare ai ke dokter ta okay haibio maring hello hello gitu amuk tang haibio ba marak tat kre taza hodre sendas amuk tang thambio kari haibio maring da ke Pedro tari ba Rosanje ha ai maram ne ba taina basi ko khominar ya bani amna okay okay koi Rosan ga okay koi Rosan ga basi su khominar ya ai soi dana hore hangjarage wari khara lihan jarage sendas ko yam ngai je kamai tawri Spain je di ai ngasa kamai tawi kari thabak tawrga leibi bano haibitang thambi ba ya bro ai se weather di am ngai ai tare ai university amda post doctoral researcher oi lai ja ne doctorate loi jaraga okay okay aduga hosik se research tawri ba PhD ki oh PhD loi khara ba doctorate hangra ba okay okay yam ngai je soi dana mai pak pa oi bi iram dam sidagi abroad ta atopa country have ta atopa laiba ma daga leibiraga smina research ka to biram ba aduga yam hain ngali tana ngai je akoi gi irak tagi akoi gi ichinina ma igi mari ma smina akoi gi atopa laiba ma daga research ka to birami dazaba da hain ngali tana ngai je yam proud oi haijaba tai kana kana tamina gani isai sidi sandas isai ye dum loi tamina zarage tawa ya bunkai okay ado Iraileima da ki kari kari khangbining ba kari kari haibining ba di leibage hiding base kari haidin no khangde dai kidam pakhar le na ngai ya pana lai boy bi se kai sarag okay
ꯀꯔꯤꯒꯤꯅꯣ ꯁꯦꯟꯗꯥꯁ ꯃꯃꯥꯡꯗꯁꯨ ꯀꯣꯜ ꯃꯌꯥꯝ ꯇꯧꯔꯛꯈ꯭ꯔꯦ ꯃꯌꯥꯝ ꯁꯥꯟꯅꯈ꯭ꯔꯦ ꯅꯔꯚꯁ ꯆꯠꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯦ ꯃꯊꯪ isaiga saktobuda isai okay isai ka saktobuda kitang pakatkreba okay so idana pakatpigano normal na wari sana say am nuwaijay rap lamdagi sumaina saruk yabirakpa haina hedana nuwaijay sendas somna pam na khanbiram liba isai du Iraileima dagi taminarse call to birak pagidamta haina hedana sendas po thakachari matungsu so idana call to biro so idana saruk yabiyo haibo from sigaloina isai taminarse okay 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 thank you bye Sendas pujo thagachari lam arapadagi wish bibirak pagidamta Aigi nungshi babo ubidra banangshi Aigi pukling bosho khangbidra banangse Aigi nungshi babo ubidra banangshi Aigi pukling bosho khangbidra banangse Kaidau balak pano inata Kaidau ngay amok hankini Aigi nungshi babo ubidra banangshi Aigi pukling bosho khangbidra banangse Ujaning ba mai ko nok ni ba yin janing ba na to ni kukudingi ujaning ba mai ko nok ni ba yin janing ba na to ay hindi thabala lungalaga mukhi gadara nangi prajabasi Nungshi babo ubidra banangshi Aigi pukling bosho khangbidra banangse Tap thaba ngamde lapok nageshu ngamjali nangondai Aigi wakan se tap thaba ngamde lapok nageshu ngamjali nangondai kawai shina wariba kanagino andana aibo kangam dawa Nungshi babo ubidra banangshi Aigi pukling bosho khangbidra banangse Kaidau balak pano inata Kaidau ngay amok hankini Aigi nungshi babo ubidra banangshi Aigi pukling bosho khangbidra banangse Takachari Iraileima akoina isai gi tongan ba mahau piba ngamliba akogi
Iraileima gi tongan ba sigi fazaraba khonjel gi marumda karamna hairiba khonjel je semakki bagi habagi tongan ba wari soidan leibirangani personal loiba wari karmaina horakiba akoi wari du soidana akoi tamina singa sigi Saturday Night Live show sida mayam Iraileima gi wari su share tausi mathagi call se Rina gi tare adu microphone se mu ngaktan keno tawjage aduga ichi Rina da laksaning ba se akoi gi call ngai boina mathangi caller se Rina gi call se ngai boina karmai to ichi horak pasi isagi horak pham se kadai dagi no ahan bagi oina aduga isagi mapung phaba ming budi mayam loi khange aduga hauji hauji yum pali basina kadai de pan bibano angang kya surubagi aduga ichini nau kya hominara I ipam lamdam gi su haipet thambiro aduga hauji hauji lairiba mafam sigi ipuri bagi ming isa kya laibano haibna chingba khajitang background khajitang thambiu se ai se ai ipam sina kaino segarot thoda babuk lekai da pokse bani ko ai pokpagi mingna Sapam mani aduga khoi ima ani ni gambini amana ichini nau na imai ba mingam da haje ko gambini amana ibembal ko ichini nau khoi punna taret ni isin nau taret sigi manu da kya atombi ne iton tonbi okay kara kira ga lag da ba mali atombi oiba haiba simak tabu isin nau yamani na ko karmai tawi aduga hujik laidi sina kadai da no ipure bagi ming sakya ler bagi haiba du kadang thambiu ipure bagi maming na atokpa mohandas isa ni leijare nupa ama nupi ama okay adu sahi kya mukti sure isa ni se isa 27 otherwise suramani kaino MBBS intern loire okay intern loire hujik thabak sang ba hor sangdre okay ado ichanupi na PG ke loire ba PG na te intern de loire okay PG di tawtri ba ko adu ichanu atom basina atom bisina mana kaino master tori okay hujik master tori ba okay aduga isai gi akogi lambi sida lakpa horkibagi wari sidi angang oina akogi thawda babok laikai da leiringai digi dum horkibra kamai tawi isai gi horakpagi wari sa basu kasitang thambiyo ai isai gi wari se siamna pukling nungsiba mawngni ai isai ji amdi pama ga khoi family si khara strict oyeba aduna isai ji tamge na matamda da music college si kaino tg da leireba moina class luira kan da khoi na ngai ra tamme ba isai ji dum tamhan ba sei kya mu isagi sei kya mu surmani 19 kya matam do ai anirak tamme di school matam da muk tamme aduga mu rom taw da isai mu lepe aduga matam da ai adi college ka kan da loisal leba besharat se okay we besharat se college kana college tg da kabirak pura aduga college gp da okay gp da college karak pa matam isai tamma ga horok matam sidi sei kya 19 kya gi adwai gi wari weduni aina college loibadi kaino ne 92 da ai keno ai graduation loire ba da adugi mamang da ne batam grisina bisar loigrise hoi kana gi makha da loibire ise tamak pasli loibasi ai ahambada oja keno oja jamuna ante oja Vimla okay adu ani oza ani sida tamme hauski bisharap loisale oza nalini laigidre ko oza nalini so okay so oza hom se keno tawjare antaki oza bilasni oza mari se ko antuga bisharat kina aduda keno loijare eba oza anamba oza nalini ga oza vimla ga da classical sidi tawjare aduga khoi lekai gi oiba khoi hamom oza naba khoi ibung sing ne mangondana light music se dum tanna jarak pa haitar okay aduga sei di tamme ba tamhalle loire aduga sakki si swaadana dum suksak saktan dum loigre ba okay lesai ne punsi je hoi aduga yum palaba matung ai laibak phoba haitare khoi husband adagi in-law singje isai yam pam ba haitare aduga ai cha ani leiraba matung dane ba nei isai yong changjara ise okay isa ga loi leiraba matung dane isai da laise tongan ba maho mukak ne akoi na ngasi bok da akoi myam ma Saturday night akoi na sinjara ise ngasi ga thana sahi ahum lom ya sunjare sahi ahum lom surak pasida akoi na singer singi wari tajarak pu matam da yum pandringa angang oring dagi isai da yamna ngauna yamna horak pagi wari akoi dum tajai aduga yum palaba matung angang ga yawraba matung da isai lak ba sidi isen ahan boi duni akoi da su inspiration haigi bu haraga di tamba da thengba laiti haiba pawlo ma su lei halamangi madumang ni haiba tai sena thambi se do kolam tang pakat chagi se marak sida aduga wari makam lak chagi hello haibiu Saturday Night Live show ne akogi cherina da gi kari sei tabi ga dabno kari sei khanbi ga dabno haibiu sei khandri ga da mingalai phong do mutang haibiu akoi budi khangjare itaima aduga cherina ga di aduga akogi Iraileima ga so ahan ba thengna bani na mingalai phong do thana thambiu sabande premi ko okay tema premi haibiu cherina da gi kari sei tabi ga dabno akoi oja kamla gi sei ai bo amukta kaulingdraba nasinduna tawdo hairiba isai si sakpagi khulong chaba legadra haibado ai umtang hanga chage yagadra natraga topa adu kaino ni oza me magini adu isi nataba seri nagi nataba adu nataba topa ma topa oza kamlagi topa
Kari kana. Oi, kano. Ama hekta kano na Rina nam pam bam te Ojatkum lagi. Hoi sak sak. Okay. Ama hekta tajar rakiya. Isi Rina na pamjaba isai magakang dedicate tawraga akoi itema da sanjarak lage. Kana kana tamina gani itema isai tamina gada bami mami sing happy gada bra. Koi pop pam pam bi pura degi smati pramo ulau degi punimasi mayang phan degi Chandrakala hafta degi Pasijan Loira bra tema. kano degi moirang degi tombi akoi sike tawra adum tajarak. Kethel da pot phamina ba imana bising ne bako. Oi. Moida su tum haibi benatro ai horen soidana call tor kani mami tv gi ngasi di Saturday night ni noi su soidana yengu ai soidana noi gi ming palakke soidana yengu kan haibi benatro dum itema imana bising da. Okay soidana itai mana panbiri ba mi maming sing ngasi Saturday night live so sibu yang biram boy taragadi soidana tamina si itai ma premina mention to wire ba mi maming sing galoina na kari kari haibi ning bidilai chiri na gi kari kari khangbi ning bidilai tema. Akoi gi Inau Rina amasung kano dagi matang kuina miyang di saka tawang amro oi bi oina inau ani magta pausitin pijanin. Soida oizarage thagatjare. Thagatjare itema call to bira pagina magta domna akoi gi isi Rina na somda dedicate tawraga salakador bi sei koi puna tamina se call to bira pagina thagatjare. Sai se Ojatkum lagi wa amata hangjagi lakpani si oina lantok jaragi. Wa amata hangjagi lakpani kuiro shupnadagi amatani wa amata hangjagi lakpani kuiro shupnadagi amatani wa amata
tagatjuriche mathangi call Iraileima gini Iraileima gi call mayam soidana ngai mina si koigi call je lak chingai da haijaba dai koigi Iraileimi dagi khangjaning basi hojik same question ni koigi Rina dagi khangmin nagi budu dugum dawna koigi Iraileima gi shu horapam kadai dagi no koina tajabda yum pale ne su tajai yum pali bam sina kadai da no ichin nau kya hobira I ima bagi ming aduga ipuroi bagi ming angang leibirabra kholabra haibdu kitang background kitang thambiyo ahan maje aigi horapam aigi ipam lamdam si iroi sembadani aduga aina aigi pokpiwa pabongi mamingna saugaijam ibo chauba aduga mamagi mamingna saugaijam ongbi jini devi aduga aigi ichilinau taret ni adugi manung taruk ni adugi manung da aina khwaigi iton ton bi oidoiba asise kasi mana ke toy ko isi ju taret aduga taruk budi oram aduga tomi ngak ta su oi makata biu kadai de yum pan bi banoi poro bi ming na chingba aina yum panjari sina naga mopal kangjabi lerakta aduga aigi poroi bagi mamingna leiprakpam punil sing kawe aduga mafam duda ai dum leijari hai tare okay hauji angang di yaubidri angang yaujadri okay soidana wish tawsage aduga hauji haijaba dai ishaigi lamsida lakpase sahi kyamuk isagi sahi kyamuk surak patwai digi karmaina isagi lambi sida khongdarak pano haibada su khajik tang thambiyo aina isai tamba haujarakibase 2000 adai wai hai tare duga aina han stage da hek han bathok pa hai tare ko punsigi oina han bathok basina 1996 da hai tare duga 13 August akhoi adum Patriots Day pang thok pon numit se sidai sida dum han boina thokjagre okay akhoi yamar oi ban numit chuire akhoi Patriots Day hai riba numit sida 1990 ga 60 hai riba matam se isagi jahi di kyamuk subiri matam se matam sida ai class 1 numaina dang kaja dang okay yam no na stage da thokre ado stage da thokpagi inspiration ama phangi base stage da thok samaina isai sak bangam gani gaina akhoi isa da confidence ama laki base isagi wai doira matam se nongdi nori ado kana gumagi influence yaubra ima babagi natragana kanana support tawrai adumaina isai sakpa soidana Iraileima se ngamgani haibagi thajabase kanadagi kamaina phangai isagi oidoira kamai toy adu su kitang thambiyo isai je dum pi ingai degi ai dum hana hai tare ko bhap tadringai da hai tare isai je dum yum da khoigi tapu na khoi da drama gi group ama khak leirame bako adu do khoigi yum sida dum moi group se dum drama je khoi da dum tamme khoigi mamang sangoi sida hariba drama group sigi oina khoigi pabung sina magi SI oina lejarame bako adu da ma retire torok matam hai tare adu matam du da pabung sina hajiki drama gi group sida ma je president oyo na mayam na sum nungsi bidana pabung se baba hek pok baba se pabung se mana president oiraga sum leibuda drama je khoi doina tawrase na mayam je dum game ka tawraga khoi da dum le eba moi sing je ada drama tambaji da 13 August naksala abanina akhoi ju kaino 13 August gi program ama khoi organize tawsi en tawraga moina pangthokpagi haitare adu group song ji sum tamme ba akhoi gi mangon sida adu da je picture pe class 1 ka dangai ri haye aiju phajana di ningjangdreba matamduda moina isai tambaduda aiju sum targa isai dum pharabjane aduda pabungna isai je phajana ma je hawbadai loibokti phare do ozai mamang damtang puthoga amtang sakhange na tawrga ma je ai je namduna thangtu e ai je adum ningai tawrga ikai jaraga na namphujida dum thangdoga sakhallaba saona mayam jingjina su saona dum harga ikai namduna mayam jan sakhalle haye okay adugi ahanba sakhiba isai si happy ningjing bi kari isai lebak ning ba isai wei dori bra lebak ning ba isai oidoine isai je kaino pawong bijen ta kumar sharmana ibiramba anoba punsi anoba lamthung tana kain haibe isai duneba adu isai do khoigi oza ningthaujam Lakshmi haribo oza sina aigi lekai oza ne mak na toroga mayam da tambi buneba adugi isai do sum sakpaduda sur sanja dum tai mai je dum haying hekta khudak ta sagalaji ma namna puthoga haina tor putho e hay da shor ga je chaning jamang samna da gai sa e hay ba okay ahan ba 13 August ki sidai sida akoi gi class 1 taming edagi ahan besties ka ba hogre adugi makha tab se muk laksege kolam tang hana paket chege hello hi view Saturday Night Live soni mingle fangong tang hana hi view hello song ki sound do phajana nuai tre ongtang phajana mafam chana leibiyo earpiece season na vibra earpiece ki mic to yaraga di lenghan biganu lenghan dana ongtang haibiro minga leifang du kadai degino on to grei bai ra ming je phajana ta dre haibiyo Iraileima dagi kari sai tabi gadabno haibiyo tabi gadaba sai do hoi ado
guest ani tagi aina Iraileima dai tajaningbase mana sakhiba cover song ama nongna wa churakle imagi langlen kum tharone haida sayawai sai tomtang sakpira mona haijariba okay akogi Iraileima na cover oina sakhiba isai hariba isai si Iraileima sakpa yabu khudong sabla ini ko do okay matik matang oina sandok charge hai full oina chakpadugi mapung phana sakpadugi khudong sabdi lai roidori yam naje isai khanbirak pa duga Iraileima digi kari kari khangbining balai bibage kari haibining balai Saturday night sandok biriba Saturday night ta ngasi dokku biriba guest ani che na Majesh China ka ab kana to ga tam kolar to kara pe ise to bchi andam ta gi khanbi ra parsi am ngai je mami tv na sandok biriba color ki sound ji am nuai ta kari mamang gi color sing de koi smai na di tawdi color ki sound ji am nuai ta phajana ta dren hello Takachari call to bira pagi tamda wari budi makata na kitang sana janing mane dubu sound am nuai tre song gi mic tu na oi ga da male khoi na khanja bada mamang gadi basi problem che thengna jade yam nuai je call to bira pagi tamda Iraileima dagi asom na pam na khanbiram lebi se du tamina se Nung nawawa churakle imagi langling tum tharone Nung nawawa churakle imagi langling tum tharone Nung nawawa churakle imagi langling tum tharone Imagi langling tum tharone Jagi macha moram bina ningai tau do nakapli male Khongjom no bi taret magna mapam lam dam pang lagli male Jagi macha moram bina ningai tau do nakapli Jom no bi tarit magna mapam lam dam pang lagli male Nung ju pholaw na naw shum bige hayahum tum tharone hayahum tum tharone Nung nawawa churakle imagi langlen tum tharone yamna nungsiba mayekta akogi lighting oiriba surda hena magun habliba Iraileima gi akogi konjel ni haiba dai hariba sei yam phajaba sei makak ni make yam phajaba ako duga mathangi akogi singer si Rina gi mukta doini se Rina gi mathangi caller soidana call tawiro akoi se Rina dagi makha ta bada muk lakchani si akogi yom palaba matungda sei
sakla pa horak pagi wari lai gre ichi ahan ba yum pala ba matung da kanna inspiration to gi base thongna ha ki base isei sa u nang isei sak pa soi dana kano to gani hena khoi gi kanna thongna ha ki base kana oi gani se ipu loi bo ga dori bra natraga iku natraga ine moi ga dori bra wari mati am dang thambi ba ya bra isei sak pa horak base yum pala ba matung da adudi aina suma mang da haise kre ko age in laws ichan nupi adagi age ipu loi ba adagi khoi gi iku bo ine loina ma isei je loin thawa yawe ba adagi amo khoi gi iku bok se isei classical da adum khara ma se tawramme ba isei ona sakpa mi di nataba aduna isei di loina thawai loin yawe aduna wagi mapana ingasi isei sakpa ngamjari bane okay adudi angang ani se yaw khor mak da dumai tawdana akhoi gi nupa mayum haiba tai akhoi gi tamogi lairiba family sing in law sing mateng pange inspiration tawre thawna hapi re isei sakna namagi decision lawre iseda ahan ba maduda akhoi gi tana khiba oza tana bi khiba laibra adugi isei sakpa hor pagi sida kana tana bi rai natragana adum stage ki performance natragana isei iba khotpa isei sakpa se dum haugrabra kana da ahan boina tana re adugi matung sina adusu haibadang thambi ba yabra sa se sing ha khoi gi tamo mayek da centro oinam se moi adagi chungtham gi tamo bemol ti moi singa tawraga adagi अखोगी ओजा हमोमदा बसे मोसिगा तौरगा दमाइन तौरगा रेडियो की करगी से मोइना मयाम मतेंग पांगबेगी ओके अदुगी से रेडियो द सकपसने हालेबा अदुगी युम पालाम मतुंग द तौरकपसे ओके अदुदी 19 के आगे दोइदा आहान बसकी बेसै सी करी ओइदुइनो 2000 के दोइदा कमाइना सकी बोइदुनो रेडियो की अप्रूव आर्टिस्ट ओइरबा मतुंग द करी करी इसेने यान हाले से हाबेट निंजिंग बिब्रा हान हान बसे आइना सुम खंजबदा नुंगसिबगी हुसी थकलमद्रबा आइना आइना इसे से ओके मेयक से कनाने इबिबो ओइदिनो मेक्सी बिमोल चोंगथाम के मेक माले से ओके मधु मरक तंजा फंगगदी मधु इसे दुस मयाम द सोइदन खुदोल तौसी कोई कॉलर लाख मंगाई बोइना हाइबा ताइ मरक त केनो लेरगदी कॉलम तक हाना पाइखत जगे से अदु मखा ता वरी मुग लाख जगे हेलो 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 हाइबियो सैटरडे नाइट लाइव सोनी मिंगा लाइफंग दो तंगा हाइबियो आई चनम थनतोक्तगी बीबी बीबी की सक्तम से उद्रे फजबा माइथोंग से अमतंग हनबा यागद्रो ओके अखोगी तत्तना कॉल तौबिरक्पा अखोगी ममानी याम नोइजे मा ngasi अखोगी से रीना दगी करी सै ताबी गदबनो हाइबियो सही जाई अम्मा हेता दुम ताजनी अम्मा हेता चेरीना ना अखोगी डेडिकेट तौरगा हौजिकी आहान बेसै दु निंसिंग बिरगदी मदु होइना अखोई खुदोल तमसे अदो मा बेबी अखोगी चेरीना दगी करी करी खंबिनिंग बा करी करी हाइबिनिंग बदी लेबगे कनो तौते अदुम पुंछि नुंसाना अदुम सही छपीरखो ना हाइजे ओके कना कना तामिना गने सही सिटी मम्मी टीवी इंबिरी बसिंगा अदुम ताजरगे याम नोइजे मा बेबी कॉल तौबिरपकी दमकता हाइना लेतने थगचरी अखोगी चेरीना दगी अखोगी डेडिकेट तौरगा सलकदोरिबा अहानबा रेडियो दा अहानबा संदोकपी की बैसै सी ओइना अखोई पुन्ना तामिनरसे हाइबो फुनसिगा लोइना मा थगचबो होंदोकचरी की रेडियो की अहन बैसे नुंशी बगी हो से थकलमद्रबा आइना सी ओइ लान तोक्सरगी नुंशी बगी हो से थकलमद्रबा आइना नुंशी बगी हो से थकलमद्रबा आइना थमोइदा फंगलीबा mai sak se phang lam loi khai hau dan lon khabada nung shi gi thong jin khai hau dan lon khabada nung shi gi thong jin pauna na bahot na bada awa ba pirari nung shi bagi ho she thaklam draba aina nung shi bagi ho she थकलम द्रबा आइना आएगी लाई बक्ता
masu chathare hingbada onthokna wahan bire aibo nungsibagi hushe thaklamdraba aina nungsibagi hushe thaklamdraba aina gadara hangli kunshina dinga shishu mahak tabu kauna ba upai dilai tare hinki gadara hangli kunshina dinga shishu mahak tabu kauna ba upai dilai tare kangu thaka samjara chathare hinning bashu hokare apam bashu laitare nungsibagi hushe thaklamdraba aina nungsibagi hushe thaklamdraba aina thamoida phangliba mai jakse phanglam loi khanghauda na lon khrabada nungshigi thongjil khauda na lon krabada nungshigi thongjil kauna na bahot na bada awaba pirari nungshibagi hushe thaklamdraba aina nungshibagi hushe thaklamdraba aina thaklamdraba aina Tagachariche mathangi call Iraileima gi ni Iraileima gi call soidana ngai minase call ngai na haibatai andaki keno sidi akogi Iraileima gi horakibagi 1996 swaida akogi 13 August isai sakibagi wari leire professional oina oza nai na tamba horakibasidi shagi chahi kyam chorok padwai digi 2000 kya digi kamaina horakibano adu maga haibetang thambiro dugo oza an boza si kanada kamaina tanabira haibudu mathambiro ꯑꯍꯥꯟꯕꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯑꯣꯖꯥ ꯅꯤꯡꯊꯧꯖꯝ ꯂꯛꯁꯃꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥꯁꯦ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯑꯗꯨꯝ ꯇꯧꯅꯕꯤꯔꯦ ꯃꯍꯥꯛꯀ ꯑꯩꯒꯤ ꯄꯥꯕꯨꯡꯒꯀꯣ ꯑꯗꯨꯒ 1999ꯁꯤꯗꯒꯤ ꯃꯥꯅ ꯑꯗꯨꯝ ꯃꯇꯝ ꯏꯁꯩꯒꯨꯝꯕ ꯂꯩꯕꯥꯛ ꯅꯤꯡꯕ ꯑꯗꯒꯤꯗꯤ ꯂꯥꯏꯁꯣꯟ ꯏꯁꯩꯒꯨꯝꯕ ꯑꯅꯝꯕ ꯑꯗꯨꯝ ꯇꯥꯛꯄꯤꯔꯦ ꯃꯥꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯖꯥ ꯑꯃ ꯐꯖꯅ ꯃꯥꯗꯤ ꯕꯥꯁꯤ ꯈꯣꯡꯕꯅꯦ ꯑꯩꯒꯤ ꯑꯣꯖꯥꯁꯦ ꯑꯗ ꯑꯩꯗꯤ ꯄꯨꯔꯥ ꯏꯁꯩꯒꯤ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯚꯣꯀꯦꯜꯒꯤ ꯑꯣꯖꯥ ꯑꯃ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯍꯦꯡꯉꯥꯡꯗꯒꯤ ꯊꯣꯛꯆꯣꯝꯕꯤ ꯁꯨꯃꯥꯏꯅ ꯑꯃꯈꯛ ꯂꯩ ꯃꯉꯣꯟꯗ ꯐꯖꯅ ꯍꯥꯏꯅꯔꯒ ꯐꯖꯅ ꯇꯝꯃꯁꯤꯅ ꯑꯣꯖꯥꯗꯨꯅ ꯍꯥꯏꯅꯕꯤꯔꯒ ꯃꯉꯣꯟꯗꯒꯤ ꯇꯝꯕ ꯍꯧꯖꯔꯦ ꯃꯇꯝ ꯏꯁꯩꯒꯨꯝꯕ ꯑꯗꯩ ꯂꯩꯕꯥꯛ ꯅꯤꯡꯕ ꯄꯦꯇ꯭ꯔꯣꯇꯤꯛ ꯁꯣꯡ ꯀꯝꯄꯤꯇꯤꯁꯟꯒꯨꯝꯕ ꯊꯣꯛꯄꯒꯤꯁꯦ ꯃꯉꯣꯟꯗ ꯇꯝꯖꯔꯦ ꯑꯗꯨꯗꯨꯒ 2000ꯁꯤꯗꯒꯤ ꯑꯩ ꯑꯗꯨꯝ ꯀ꯭ꯂꯥꯁꯤꯀꯦꯜ ꯇꯝꯕꯁꯦ ꯑꯣꯖꯥ ꯒꯣꯄꯦꯟꯅ ꯂꯝꯁꯥꯡꯗꯒꯤ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯑꯣꯖꯥ ꯂꯛꯁꯃꯤꯁꯤꯅ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯇꯥꯟꯅꯕꯤꯔꯀꯥꯟꯗ ꯃꯉꯣꯟꯗꯒꯤ ꯇꯝꯕ ꯍꯧꯖꯔꯦ ꯑꯗꯨꯒ 2004ꯁꯤꯗ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯇꯦꯅꯧ ꯑꯃꯔꯣꯟ ꯇꯝꯕꯩ ꯇꯥꯏꯞꯇ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯆꯤꯟꯐꯥ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯕꯤꯁꯥꯔꯠꯁꯦ 2004ꯗ ꯑꯗꯨꯝ ꯄꯩꯈꯥ ꯊꯥꯕꯔꯣꯝꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯗꯨꯏ ꯃꯔꯛꯁꯤꯗꯅ ꯑꯃꯨꯛꯀ 2004ꯁꯤꯗ ꯑꯩꯅ ꯀ꯭ꯂꯥꯁ 8 ꯑꯗꯨꯃꯥꯏꯅ ꯀꯥꯔꯦ ꯑꯗꯥꯏ ꯀꯥꯟꯗꯗꯤꯀꯣ ꯑꯗꯨ 2006ꯇꯅ ꯑꯩꯁꯦ ꯃꯦꯇ꯭ꯔꯤꯛ ꯊꯥꯖꯕꯅꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩ ꯏꯁꯩꯁꯦ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦ ꯇꯝꯕ ꯈꯣꯠꯄ ꯆꯠꯄ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯂꯥꯞꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ ꯁ꯭ꯇꯗꯤꯗ ꯃꯥꯏ ꯑꯣꯟꯁꯟꯁꯦꯅ ꯑꯃꯨꯛꯀ ꯀ꯭ꯂꯥꯁ 12 ꯑꯗꯒꯤꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯀꯩꯀꯥ ꯇꯧꯕꯁꯦ ꯁꯤ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯝ ꯃꯔꯛꯇꯕꯨꯗꯤ ꯑꯗꯨꯝ ꯀꯝꯄꯤꯇꯤꯁꯟ ꯀꯩꯀꯥ ꯂꯥꯛꯄꯗꯕꯨꯗꯤ ꯑꯗꯨꯝ ꯇꯝꯖꯩ ꯑꯗꯨꯗꯨꯒ ꯑꯗꯨꯝ graduation loiraba matung akogi column da khana pakek se tu makha amuk laksege column da paket chege hello hi view Saturday night live soni mingalai phang to muktang na hi view to mo akoi bidi dum theng nazare Rajendra luang rajing chandra se samai ban thau sos compress ten okay tamor Rajendra nga city Iraileima dagi kari sei tapi ga hi view akoi isen pi irai dagi ai ta janing baje panthong gi wang ma da film gi leirang ho leirang sat le ba santa le ko da ta bu da kaitang mapung phana phasana tang tang tho se na tawo adu di isen ni ma di kai je da
Okay. Kana tamina gani tamo isai si. ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯇꯤꯚꯤ ꯂꯥꯏꯚꯄꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯖꯔꯒꯦ ꯁꯥꯔ Okay, ado akogi Iraileimdagi kari haibiningba kari khambiningdi leitamo. ꯀꯩꯅꯣ ꯏꯆꯟꯒꯤ ꯏꯁꯩ ꯑꯗꯨꯝ ꯇꯥꯕ ꯅꯨꯡꯉꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯁꯛꯄꯤꯔꯛꯀꯣ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯏꯆꯟꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯄꯕꯖꯤꯒꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯖꯤꯇꯦꯟꯒ ꯁꯛꯃꯤꯟꯅꯕ ꯀꯩꯅꯣ ꯑꯃꯗꯨꯁꯨ ꯗꯨꯋꯦꯠꯇꯨꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯏꯆꯟꯒꯤ ꯏꯁꯩ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃ ꯀꯔꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯏꯁꯩꯁꯨ ꯑꯗꯨꯝ ꯑꯩꯅ ꯔꯦꯗꯤꯑꯣꯗ ꯌꯥꯝ ꯇꯣꯏꯅ ꯇꯥꯖꯕ ꯏꯁꯩꯅꯤ ꯑꯗꯨꯕꯨ ꯑꯩ ꯏꯆꯟ ꯀꯩꯅꯣꯒꯤꯗ ꯏꯔꯥꯏꯒꯤꯗ ꯇꯥꯔꯕꯅꯤꯅ ꯏꯆꯟꯒꯤ ꯏꯁꯩ ꯑꯣꯏꯅ ꯑꯗꯨꯝ ꯈꯟꯖꯔꯦ ꯍꯥꯏꯇꯥꯔꯦ Okay, yam noise hairi ba isai tamona khanbiram le isai sirai lemdagi soidana taminasi kramai toy tamo akogi yam toina mami tv bu support tawiri ba duga mami tv ge Saturday night live show da tatana call to birakpa akogi yam basingi manungda ama oibiri ba tamo ketang haibira monga sigi si tongan ba mahaw ma mayam da pinan bo hona zabani akogi singer yam nungai kramai toy ge sani ga lenghen biraga akoina kano call tawja bakan jida adum interact tawbujida mathangna kanagi haibagi wakalam jodum leijaba haitare sa Okay, yam noise tamo maka kai haibining balai bira isai tamina ba yaradra ada kanomtaga mama du ay amutang de hajagram ni yaragadi hastam romes to amutang akoigi mami live sida amutang unabiyo na yaragadi anta unabiyo ba so idana note tawsan jare tamogi apam ba maji kano da leibani maji san labhen sana ka then da leibani Okay, akoi soidana best level da akoi hona jage hairi ba singer se akoi gi Saturday night live so da purak na ba soidana hona jage tamo ahan gi wasi ta sanjar ba matung yam takat jari tamo call to bira pung ta haingai leitana nungai jai akoi gi Iraileimdagi somna pamna khanbiram le se de tamina se yam nungai jara sa La 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 la
Iraileima akhoi Rina lakjangaida wari mate amakhtang akhoi khangjaningba mate amakhtang lakjahoge mathangi call soidana call tobirakna ba ready da leibiro mathangi Rina gi call ni do Iraileima hauji mate amakha akhoina maitai lon sun nataba manu mate amakha yaugi mate je kramai tawuna habit mayam da briefingly isai aiba mesigi demand oidawribra natraga marakta kramaina tanagi masigi mate si yarakpada kari kari Iraileima gi site tagi masidi sakpada praktani honi gaina haibagi mong kamai tawgi mate to yarakpagi wari mate amakha tobi bayabra yani hauji ala mate ama yaubase asidi nupana oina khoi yam wangna lawbane ba adugi do aina di hauji part de na di saksadre okay okay adugi isai se khoi film duga kitang mari leina ba haitare aduga khoi isai gi maron jana khoi asamis asomna kan gi oi doinin hai moina ado aidi phajana di adugi ma keno dudi art dudi phajana di khangzadre aduga masum ala oina marakta chorus oina sum lawbagi moina music ta hapsalak pane ba adona ai ju hauji sakpada khara kitang wana di thoe okay yang haje matek to khangba mayam ju soidana interest oini haibdagi wakalon da hangjabani akoi mathangi Rina gi call soidana akoi gi caller ngai biraga lebiro Rina dagi makha lakchaning ba wafam si ahan ba akoi gi radio da isai sakpagi wari laigre masi isai sakpa se radio gi approve artist oiraba matung da radio da isai sakpa si masing kyamu kamaina sakpi ramani chena sum masing happy pabi da kyamu subigre radio da sakki base sakpa isai masing oinara hoi isai masing se isai de dum kontra me amaim di sa amani okay sigi sakpagi manung nga sai sina so happy thambigre akoi gi haksang nuai taba narakna maram mor kan da isai lepugi mori kari oina kramaina thingnagi ba no sigi struggles na isai sakpa hodringai angang ani leraba matung da radio da isai sakpa horak pase sigi mamang oi dawri bra isai sakpa horaba marak ki wari oi dawri bra kamai toi isai sakpa isai sam nuai na sakle ko adagi 2000 ai na dringai mamang gi 2007 gi kaino ma picturization am toy ba dursan gi da nimon sako bagi adu luiraba matung aina narak pasi 2009 December da neba okay ai si cancer narak breast cancer adara yam ko ina isai si le pure ba yam ko ri chahi tara 2009 dagina ina narak pasi aduga yam ko ina le puro matung ikui dri ba ina isai da mo khongda re si 2009 adwai da hairi ba anaba se thengna gre sai kyamu musigi suffer sidi karmai tawi akoi gi cancer gi leina sibu maiti ba bir overcome torga lakhrabani sigi leina se karmai to chahi kyamu thengna gi se masigi keno se kitang thambi ba yabra na bi keno si cancer ha di loiri ne wari amada ko cancer da hinghori se keno ne cancer na cancer patient da ai kegumba amtang ningsing jage ba cancer na thoidukna wabiru no ba cancer na khangaba khoi di hidak charani ko guli charani adagi moina doctor ki advice da cancer once cancer na gi fat lehen ba ya de haiba wan fat leiba matam da cancer se amohan hali e haiba aduna fat lehen dana ba khoina chinja acham bang hakta sabirani ko aduga yam maru oina doctor na haibirak pasi wakhan ji am nungai na leiyo haiba aduna idi thoidokna aina isai amu cancer gi matungda aina isakjar pa isai je aidi hana dai ju isai je am ko chatla salak padi oide ba radio dodasan gum bana in sakjari se aduna aidi hojik se aigi layeng am oina isai je sakjare ba isagi nungai da bata isai sina su hari ba anhabasi mayok na bo honar pada achoba mating ma oigi habidu gi wafam ne cancer survival patient am oina ise hojik mati am su thambi gre aduga cancer gi patient jing sida cancer si taseng na masi mai thiba piraga masi overcome toraganda akogi anabasi farakna bagi kwaidagi maroi ba akogi kari haitare kwaidagi tawgadabase cancer patient amoina kari darkar woi wakal nungai ba haiba mudi thambi reise na wakal yamna nungai ba sima darkar woi aduga chaba chinjak ta kari da karmai tawi se loina ba mi singi su masi circles environment je natraga family gi background se dum darkar leibra karmai tawi masi adagidi aigi doina haijarabada aiji isha budi aiji sholiko aduga physically de aisi weak way aduga idi mentally am strong oiba mineba aidi ai hojik so ai fast food pel ai isa se peles compound leije ba ado ai fast food so dum hangi adagi aidi matam gi ai haine u sui aidi check su chale dum haibidi isa je dum busy o heleba hek hangak pa pothaba matam da isa se war e ba aduna kai kuma aigi nunti oiba thaba ama thamba se
kay noy da naina ai di naina ning jang pa matam se ai di check chalam dai Mumbai da ai chahi ani hujikti matam se kuirak pagi sang na thar eba aduna ai hospital chalam dai sida dang ai cancer patient ne sai ning jing eba okay aduga atai matam du di wakal je mind je divert tong na ba bagi wakal on je busy wen ba hai ba tai tabak se matang adum pi ba ai naram de na sum patsan dan lai raga di isa si chonjan ba hele ba aduna ai gi chatpham thok pa ai gi duty kai no ma ai wakhan da de isa je chilhan ga dau ne busy wen ga dau ne ba aduga wakal lungai na positive thinking ji di am thina kanare abi wakhan ji bokson da sondra isa se am chole ba wakhan ga health ka se mari leina braina ai di aduma na hygienic e ba aduna cancer patient sing da hygienic ba ji wakhan sonda biganu nara di nare ba nai khang da ba mayam am su nari ba ne ba akoi di nai khang ba ne aduna akoi di hidak lang thak tawraga akoi na chinjang acham ba saraga wakhan mon da nungai na adu yare ge di nohen bigano ba noidana ba figure se maintain to thambiyu masi phajabagi ki beng akta natana akoi gi na fat che leba matam da cancer se mo hale na doctor sing na haibi ba aduna nai na thoidok na nungai ta tawbiru no wakhan nungai na ai junga si bo kana gom da ai si graba hangna rabane ai hujik chahi 13 14 sura abane ai nare se ai ke sum tawde hujik ai adam hingchari wakhan nungai cancer survival patient amoina akoi gi lamdam se da leibiri ba patient akoi gi cancer na nara ba patient sing yari ba moke akoi gi mentally strong oi bu sima yam darkar oi habani matam khodi makta akoi gi mind si busy oi ga thambi ba ai anabani habi se kaw thok na ba gi damakta adom engage to ba thabak amada masima yam darkar oi habi du wafam ni soidana akoi gi inspire oi ga da ba wari ni ma'am soidana knowledge oi ga ni habi gi thajab du thamjari je marak sida akoi na muk lakseding si akoi gi radio gi da ahan ba saki ba isai lanthok pi gre adu radio da sandok ki ba isai amaktang marak sida muk akoi gi ko lak mangai ba marak isai matang amuk lantho se du matang ai saksake ai gi se nungsi wa hang lam laga chatkhiba nang na inak tagi ipirakpa benita koisa nungsi wa hang lam laga nungsi wa hang lam laga chatkhiba nang na inak tagi aukum lau bade latare lang tak na halle ai gi thamoi se lang tak na halle ai gi thamoi se nungsi wa hang lam laga nungsi wa hang lam laga lam he la
ꯅꯐꯝꯗ ꯑꯩꯅ ꯁꯥꯎꯕꯁꯨ ꯍꯩꯔꯛꯂꯦ ꯉꯁꯤꯗꯤ ꯂꯝꯂꯥꯡꯕ ꯅꯐꯝꯗ ꯑꯩꯅ ꯁꯥꯎꯕꯁꯨ ꯍꯩꯔꯛꯂꯦ ꯉꯁꯤꯗꯤ ꯅꯨꯡꯁꯤ ꯋꯥꯍꯪ ꯍꯪꯂꯝꯂꯒ ꯅꯨꯡꯁꯤ ꯋꯥꯍꯪ ꯍꯪꯂꯝꯂꯒ ꯆꯠꯈꯤꯕ ꯅꯪꯅ 이나때기 좀 lâu 버리 나들이 랑깍나 할래 아이기 더모이시 랑깍나 할래 아이기 더모이시 눈시와 항항 남나가 눈시와 항항 남나가 라라라라라라라 라라라라라라라 Tagachariche sigi melody sigi to an ma hau sithi angak bani to an ba experience mani ma sigi su mathangi call akoi Iraileima gi call akoi soidana call lokhat na ba hona jage call soidana to biro Iraileima mathang amuk laksaning ma singa sai akoi gi oja nairaga tamgre tamgi bagi wari lere graduation ba ba isai kra lepuraga akoi gi education ta kitang mai mon jalure graduation lore ba matung professionally isai sakpa sithi han ba se karai da kramaina kudol taugi music album oina puthok pi gibra recording kadai da kamai tawi han ba isai gi offer se kramaina laki kitang tham ba yabra han ba se ahan bai sei se hujiki panthungi wangmada harba film se sigi sei sina ihan hana gi punsi gi ahan boina keno assignment phangjaki okay hari ba film se sakpa isai gi title se kari title hujiki yening ho yening ena sakki bai sei do aduduna ahan boy duine ba sigi offer se kana na pura i offer se phangba kanda film isai ahan ba saktuini haibagi isa da kari kari phaugi nuai ba moment to kitang mayam da share to ba yabra अहानबदा सुमाइना फिल्म की इसे असाइनमेंट का पीबीरक पाइजे यमना के हाइतारे पुंसीदा थाजरुदबा हाइदि फिल्म इसे सकपा फंगकनी कायना सुम खनजिलुदबा हाइतारे कंपटीशन गुम्बा ओजाना सुम ताकपीब खोटपदो सुम थोकपा खक्तनेबा सुम अइना अहानबदा सुम तौजरकपसे अदुगा फिल्म की लाइन जिदा पुसनबिरकपा मतमददि अखोइगी ओजा मा खोनमनी मोंसाबसे माना इहान हाना आइगा वारी सानानाबा हाना सुम के हाइतारे थिबिरकपा नुसिबिदना कंपटीशन दा माना जस्ट नो mama aigi patriotic competition amada mana just oibadagi haitare laibak fabadagi numito aina second tai ahan first abasne imanaba sana tomba aina imanaba makhakle mana first tai blind school gi imanaba neba aduga second jena aina taba adudaida oza makhan mani mongsaba sina jiki sana tomba siga aiga se kawraga sum wari sana si khoje na sum kawbirakpadagi matamdudagi film gi lamjida hadi masak khangna ba sakhang mai khangna ba mayam ma sum crew members mayam ma sum khangna hanbi bado adai sum oigre aduga magi machanu pa koigi yoime ai mongsaba na dada ama leibado magi machanu pa hanje sijina koigi film jida isai sakna na bagi jumana jo habire aduga dada Ojitkumar naure mana music direction pibiri base si su oza ma khonmani mongsaba ga moi dum yamna close oina dum tina ba haitare adudagi mokhoi myamna tawbiraga film isai jes maina sakhanbi gi bane ngonta okay adu hanba adugi assignment lakhi base sigi film sigi smaina hanba isai shani haina khalakpa moment sida nuai base kramaina phaugi kramaina express tawbi ai tanja du kadai da leiring ai da kramaina haire i kitang nuai ba phau soidana di phaubiramgani yamna surprise oiba sumai film isai masak torabani haibagi soidana nuai ba amadi soidana phaubiramgani ba kramaina express tawbi ai tanja du yamna khangdi yam harawe matam duda ina graduation akoigi second year karakpa dai wai dane baina Imphal college ta tamjani ngai matam da haitare aduda aigi han han base adugi isai duna hana sae madugi isai do sakpa horakpa sida aigi college ki imanaba mayam jin juju amna kai haitare thaja dana film isai ama sak aga leirami kainaga haidok ta bida maina sak leirami khole kainaga sum hairakpa haitare ahambada isai hana sum release ta wina film ta thadok tringai jida ko adudagi kona nang adugi isai film do release ta kanda khoi da ju khara ticket ka do khapira o kainaga mayam jina sum yam harau rau to wi bado main ta ga jin mayam pulapna dum ticket ka piraga khoigi sankar tokis ta oi bani lam phel gi aduda release ka tawe film do da mayam imana bi mayam tawra yang minna dana ga dum tawe hai ta okay yam nuai ba mikup amadi oi ki haibu du yo from the ahan ba du maina film isai gi assignment ga pangba kolom tang packet jage hello Hello. Hi biu Saturday night live soni minga live fang do mungtang ana hi biu hello tabi bro
Hello? Hello? Call se tana traba male. Hello? Hello? Hi, you Saturday Night Live Sony Isagi Saktusu Ubdi Pang. Oh, okay, Ure. Okay, I'm doing a call to Birakpa in our Makani. Hi, you Mingale from Gadu, Han by Iraileima Sung said in Agdi Han Batena Banina. Mingale from Tonga Hi, Roduka Karisa Tabi Gabano Iraileima to have you. Sir, I stand for the Yimangamba. Hi, you Manglemba Karisa Tabi Gabano Iraileima the Gitabi Gabai have you. I see Iraileima Tazing is hard known Wawa to reto be said on the Tazagate. Okay, Sigi, say the Mamang the Sandoki Bay say a moe, the Mamangi collar and a collectana. Atobi say can be Abra Manglemba. Oh, do it, sir. Is here a met the Sapiro, yes, sir. Okay, Iraileima say, I'm acted to get Torgasa Manglemba. Manglemba Karikari happening belay, Quiggy Iraileima the Karikari coming Bakari happening but Labi again. Sir, Kasu has any idea, take it to give Munsida, Nungai Pana, Matam Queen, Mayam Sabato, Wungan Boy, you had Jagasa. Okay, I'm noisy, Heidi Bishi, Punatamina, Kanaka, Tamina, Gani, Tamina, Gadapami, mixing happening belay Bibra. Sir, Kasi, Mamitivi Labi and Ibaga, the ideas, musicians in that dedicated of the Gesar, say. Okay, okay, musician sing, Mami TV benda, okay, dedicate to have the girl from the Amnoise Maglemba, call to be a bucket of Magdadum behind a little Takachari, okay, Iraileima, okay, dedicate to the basis of Punataminers. Oh, thank you, sir. ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯏꯁꯩꯁꯤ ꯅꯣꯡꯅ ꯋꯥꯋꯥ ꯆꯨꯔꯛꯂꯦ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩꯒꯤ ꯑꯣꯏꯅ ꯇꯧꯕ ꯏꯁꯩꯅꯦ ꯑꯗꯨꯒ ꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯃ ꯑꯩꯅ ꯁꯛꯆꯈꯤ ꯑꯩꯈꯣꯏꯒꯤ ꯗꯗꯥ ꯂꯨꯆꯤꯡ ꯂꯨꯋꯥꯡꯅ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯁꯟ ꯄꯤꯕꯤꯕ ꯑꯗꯨꯒ ꯃꯥꯂꯦꯝ ꯂꯩꯃꯥꯅ ꯑꯉꯥꯡ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒ ꯑꯩꯒ ꯗꯨꯋꯦꯠ ꯁꯛꯃꯤꯟꯅꯕꯅꯦ ꯑꯗꯨ ꯏꯁꯩꯗꯣ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ Ibungo nungsibanida sana thoi thoi banida chichina isai sakbige chichina hum sumbige hanga hanga kaplanu hanga hanga kaplanu Shibanida Icha thoi thoi banida Mama na khok khok porge Mama na hum hum sum lage Hanga hanga kaplanu Hanga hanga kaplanu
सेंगना मयेक सिसु नाउसुम इसै दे इसै नि इराइलेमा गे यामना फजबा इसै मगकनि हाइबा ताइ मयेक सिसु ओंतोंना फजग्रे मथंगी कॉल सोइदना अखोई कॉल तोबिरो मथंग सी इसे रीना गी कॉल होइदुनि मथंग कॉल पाइखचगे इसे रीना गी हेलो हेलो हाइबियो तमो ngasiगी Saturday Night Live soda अखोगी स्पेशल गेस्ट सी रीनाल अखोगी लेक्चर लगा लेरे करी इसै ताबिगे दबनो हाइबियो मैडम रीना दगी ताजने मरि नुक्सी लंबीदा सुमजाय पुगी नामा sakpanewa do adum ta tajage okay soijana tamina se ado tamo ichi rina hoi duga Iraileima gadi ahan ba thengna boi duini akoi gadi yam toina thengna jare minglai phung khang jare ado ichi hoi khangna na ba minglai phung dong tang thamiram modo ai Dinesh Jurembam naw thong khulim le kai dagi ni okay haidi ba isai se kana kana tamina gani tamo adum MAMI TV live show jembi ba punamaka tamina jage do kasar bi ma da tang haijege laisam soidana haibiyo okay ma ga pulap live ke bi yemi punamaka tamina jage tamona mention to biri ba akoi ki kasar gi marup se soidana hairi be se tamina si kari kari haibining be lai se Rina dagi kari kari khangbining ba kari kari haibining be lai adum tajaning ba kasu ka ma haibi re mana so koi gi adum matam sangna adum laiba ki sewa tawang amboi bi ko khonjen yam pajari magi anaba chu amon halaktar ma urazan un simtang hajege aduma oisarage yam noise tamo sobna pipiri ba wisdom isi soidana masigi blessing ji phangba oisanu yam noise tamo call to bira pangtong ta hinia letana thaga chari ichi dagi sei tamina si Thursday Nungshi lambida shumhat yai pubi sharat ritugi rani sonatene Nungshi lambida shumhat yai pubi sharat ritugi rani sonatene Thanjarui Sige oina lupchabane aidi nungshigi iron nungda lupchabane aidi nungshigi iron nungda nungshi lambida shumhat
नोक्चबगुम नोक्चरी ऐना नंगी आशादा नंगी आशादा नंगी आशादा नुंशी लंबीदा शुम्हत याय पूरी शरद ऋतुगी रानी सोनतेने खंजरुई नंगो उनसीगे ओइना लुपजबानी ऐदे नुंशीगे इरोन नुंदा लुपजबानी ऐदे नुंशीगे इरोन नुंदा नुंशी लंबीदा शुम्हत याय पूबी शरद ऋतुगी रानी सोनतेने रानी सोनतेने रानी सोनतेने Thank you. Tagachari che isidagi amu mati ama khangjaning a hobusing asai wari sanabagi tanza ama phangja hodre mathangi akoigi Iraileima gi call oigadabani mathangi caller call soidana tawbiraw Iraileima gi adu Iraileima da laksadringai dai chi ngasai isena thambigi bada cancer survival patient amoina ishasigi mentally strong oibam su darkar oire aduga akoigi mind se divert tawnabagi damakta akoigi engage tawba thaba amada engage tawba sima yam maru oi haire aduga akoi bada leiminariba mi nakna chaminaba kanagumba yam toina wari sabiba motivate tawbiba matam khudingmakta support tawbiba siguma mi ama sudum darkar leibra madugi isena madugi khudong thiba singsi akoigi overcome torga lakna bo honar kum matamda credit pibining ba kanagumba leibibra isegi puroiba boy ro doctor boy masi maruiba credit che kanada matam khudingmakta akoigi mentally strong oina na ba wari tatna ga sabiba kanagumba leibra isi kana masi su maruibra sigi credit se ai family da ai husband adage icha ani ade icha nupi sing ju leika moina su yamna full support tawi ada amrom daina fast food ka phammi se thoidong na ham dati moina ngangam me ba na sa do soli thokanoina ada ina ai icha ga jo hai ai hipchal laga lai hip da i pra son bo oikhini adona ai busy oi helli ni na dmai tar moisu loina dum yabire hai tare adona moina su support tawbire adum Okay, isigi hawjiki fast food se kadai da hawji ju dum tawbiri hawji dum tawjari ai si palace compound gi open year theater Chandrakiti hall hek opposite da aroma fast food aina aroma fast food soidana mayam su sangbiro isigi inspiration oiba wari siga loina na hariba aroma fast food ta lakpiraga isigi haiba tare akoigi hariba sigi mahau soidana yengbiu haiba form se thamsage aduga hariba si akoiba da leiriba mi singi su adum masigi anabasi mayok narga chatna bo honabada loina raga leiriba mi singsi adumak depend tawi haibasu dum ya brese masimasu makoigi su yamna choba masigi anabase ngakthong na bo honabada makoigi su dum achoba thokdang ama lawi haiba ya brese mane yam thina chumbo phamne haibadi ashon bane ba ko cancer haiba je yamna kinari ni ko cancer na re haidi sirane na khane ba dum aduna leiminari ba mogi family members sing na su kitang khangbi ga daw ne ba magi sonba jaga de magi nungai akoi je ai hujik pudi phare ko han ba ina naraga halakpa matam da ai si yam saugun ba mi di oi de ba ai punsi gi saugun da ba mi ne na yam haibi ko ai han gi ipam gi khoi gi imong manung sing na ado nar aba matung da di tension ji pulai da le ga mi na kaino ma hairaga su saukning ba gi pot kaino ma ai ba di pangan son ba mi se pangan son ba mi se saugal le ba adu type ta du leibase aduna leiminari ba family member na su sumba cancer patient leiba imungi family member sing na su khangbi ga dong ne ba haibadi hanagi magi punsi mahingdu dagi ma se change sam la isi mai anaba du na ne ba anaba du na marom moira ga monda songning ba mabuk ning nungsi ba adum bai keno se leiri ne haijening yam noi je mathangi Iraileima gi call khoi soidana lokat chage hello hello haibiu Saturday night live soni minga leifam ga du amuk tanga haibiu video on to view camera do on to view camera kano to male off leiba male hello okay yare toy minga leifam dong tanga haibiu harok patring arok ten mahadeva mamang lerak tagi nitulum Robin hairok tagi Robin kitang mai do angan ba do onjan bi yabra mamme khara sakto udraba okay Robin haibiu ngasigi special guest ta khoi gi Iraileima lengsil laga leire Iraileima dagi kari sai tabi ga da haibiu ise Rina so yaura medam haidro ise haidro
Madam Harsu Yare, Isi Harsu Yare, Rina Suyawi, Iraileima Suyawi, Handaki Course, Iraileima Gitaba, Iraileima the Gi can be Gadaba. Oh, I did share another Ajaning was it. Iraileima the Gi, Iraileima, I may Salak, I may have judged them. Okay, so then I say, Ma, so then Kodol Tamanzarke, Kanakana Tamina Gadabano, I giving Paluga and I never Bagale, bro. Robin, Kanakana giving happening, he says, Plop Tamina Gadabami is happening, Bibra. I quite family go and a half No, family, I'm turning on Malek and successful robot. Sadly, don't have a family talk on it. Oh, Tabak Waruba. Do them, the Halaga. Okay, I know Kalina. Okay, Sack Sabal or Utiga Sasalaga. I'm telling by timing of the call to Rokumalu. I'm not a Robin. A quickie, Iraileima the Gi. Iraileima Palms of Ishayama, dedicate to Raga Robin, the Sweden Hari Beshi Tamina say, call to be the Pugam Tahini and Takachari Robin. Oh, Oza, Laisrame Manasak Piramba, Isayama, Kodol Tamchiki, my am sure was a pigany. Chumba
Ninjen hakna kamali Ninjen hakna kamali Ninjen hakna kamali Tai bang lairang ine nai Tai bang lairang ine nai Nung nushi lai bani Ikibana mashini Aibu amukta kauramu Kauraba nachina Karam leli hangnamu Karam leli hangnamu Karam leli Karam leli Karam leli hangnamu Tai bang lairang karino Tai bang lairang karino Nung lay nushi lai bani Nung lay nushi lai bani Aibu amukta kauramu Thakachari Iraileima akoigi handaki akoigi Rina lakchake Iraileima di wafung kitang lakchauge aduga handaki call si aroiba amamam oigadabani Saturday night live solution abagi pungphum madu lagle handaki Rina gi call si aroiba call oidini aroiba caller aduga Iraileima gi sumathangi call sina aroiba caller oidini adu Rina lakching haida Iraileima khangjaning base hauzik yum pan base kayam koibire aduga ayamba singer sing nupi oiba singer sing si yum panjing haida leiba akoigi isaigi fibam haiba tare magi career magi profession siga yum palaba matu gi khena ba yam badum leibagi wari akoi tase adu Iraileima gi kamai tawi yum pandring aida isaigi mawong siga yum palaba matung da wari ba isaigi mawong siga isagi profession se adum akata na sathabada ipurebagi maike digi aduga ipurebagi imumon gi maike digi dum support phangbibra kamai tawi sigi khena ba se kari kari lei abitang thambiba yabra ai dum angang oiringaidagi so isai se dum imung manung yamna support tawbira akanda aina su yam thawai yauna dum honajare aduga aina akoigi master hai tare ko 2020 keno 13 sida ai MU da akoigi MA English ta loijabane bako adu hek loiraba matung da su akoigi keno se akoigi music ta amuka ai je marak rak gap leura kanda 2016-17 size da adum amuka ai se isai gi master jamu loijarage na amuka loisale du hek matung dagi de ai je 2018-19 size da ai dum keno tawre MA je loira kanda chahi ama ni som jum da leiramaga isai budi dum tamba degi di film gi kari gi dum sakpa khotpa isai namba dada hoi myam dum loin support tawbi bagi dum isai dum puthokpa khotpa dum tawbi matam dasu adugi matung hai tare 2019 sidagi luhunga ba matung da dasu aigi husband gi imung manung na jamna support tawbiraga adum isai dum sakpa dum chachari hai tare okay yam waje ngasigi akoigi yum palaba singer ngak toiduni nupi singer amana akoigi yum palaba matung thengnai Rina gina isai gi lamsida khongdarakpa amana yam ngalingai matamdagi khongdarakpa isai gi lamsida aduga tonga tonga experience ne haiba tai ani se angang oringai dagi ngakta isai da ngaujaraga su akoigi isai gi profession sida changak pasigi tonga tonga wari leigre yum palaba matung gi tonga tonga wari leigre tonga tonga experience ne haiba tai yam nungai akoigi iramdam sidadi nupi oibisingi profession magi career si yum pandringai da tamjarakpa honarakpa magi punsida sima oigi haraga honajarakpa mayam se yum palaba matungda akoigi magi career thupchangiba yumgi phibam nani khangde nupa mayumgi miyoi na reject tawbani khangde amani khangde nupi singse yum palaba matungda magi career si thupchangiba loishingiba yaudaba nate iramdam sida tawbudabu ngasi akoigi guest ani mak yum palaba matungda nupa mayumgi maikei dagi haibatai ipuroibagi side dagi achauba akoigi support ama khakaloina na hairiba magi profession magi career da mai pakna sanction base yam nuai sigi wari singse tajabada masina inspire oirakanda iramdam sida leibiriba akoigi mane maku sing natraga magi husband na magi nupigi punsi si understand to biba mayamna darkar oi magi profession man hona jarak pa ngang oringai digi pamjarak pa sinpham si thadon ba lamakhang da muthat piba ton ba haibasi line su yari do fam mani koi mathang Rina da laksage Rina gi call koi call packet chage aroi ba caller Rina gi hello haibiyo Saturday night live soni sagi mingle phangong tangan haibiyo hello mami tv ni ro basibo mani MAMI TV ki Saturday night live sone ko gi ngasi gi special guest hai batari caller gi tari basi Rina gi ni Rina da gi kari sai tabi ga no hai bitri ngai da mingle phang tong tangana khang jauge ai gi ming ahibam laiba norim thong kulem lekai lekai da gi yai ba ko
lambi male call to bida si yum da lei ta male Ada pela koi kan oda gina lekai din lapak ta sum walking thorok pada sum ngasi mami TV live show ne na sum koi na kan to bado kai ngasi na jo aham boi ba okay yam no sai color bane do koi gi ise Iraileima da koi gi sai je de ga to do ise Rina ra ta re do je do ise je koi gi hojik kitang kai yam na ju koi gi li da ba yam na ju no bo ise yam ka tang kan tang de ke tok jage hai be yo kari sei maming le bibra maming de koi gi Rina na sak pai sai je koi gi karam ba oi do no di gyan ta da do koi gi sai ame ta hajura ge ko hai be yo ise na pam bai sai ame ta dum kan to biro adum ai dum adi nu ngai na dum ta jar ge dum ai di kai yo dei sai gi keno je hedre je na sak je adi ga sina ju ham bo ne na tok job ni na ko hoi soi dana nungai se yam nungai se call to birak pa du ga ise Rina dagi hai ri ba ise Rina na pam na akoi gi dedicate to ga sakka da ba ise se khoi soi dana taminar se ado kana tamina gani hai bi yo dedicate kana da to gani lekai yamba da bangu bi amadi ai gi maru maimu ama khoi hom je tamina ga da ba adu bu ngasi ahamba episode oi bini na ko han ba episode ti na te han ba call phang ba somna ahamba kan oi bini na adu bu so ke balang ku nga piu hai di khoi gi se jina gi puchida khoi gi Rina gi puchida nuai fa ba khoi gi na dek ba adi matam puna makta khoi gi afaw bo singer mo oi bi hai jeri Ojirage yam pasabu wi samasu pibirame yam nungai se hai ri ba ise Rina dagi soidana somna ise Rina na pamna dedicate to gudur be sei si akoi punna tamina si call to birabagi damta do bongam khali tena thagachari aroi ba caller ise Rina gi thagachaba phungdok chaba galoi na ise dagi sei tamina si do ise si yam lead badi hai bi khe ado aidi aina angang oiringai class 5 taminge da sakhiba oja jamuna gi sei oina lanthok charage matam do aina ise yam pamak po oiba yum na di yarak tringai matam adai do aina class little class school da class 5 taminge da si sei sakhe ba adu ningsing boina isi lanthok sakhe O lang thagi sharab nung shado nang ai na khan khi O lang thagi sharab nung shado nang ai na khan khi milwa sharat ki habalgum milwa sharat ki habalgum O lang thagi sharab nung shado nang ai na khan khi nang ai
धावलगुम मेंगावा शरद की धावलगुम ओलांग थारी शारबनु शारो नंगैना हंथी नंगैना हंथी नंगैना हंथी थागतरे इचे अखोगी इराइलेम लाक्जंगे इचे दगी वफम अरोइबो इना अमतंग खंगजाउगे सोइदना कॉल तोबिरो इराइलेम गे अरोइबो कॉलर कोइ पाइखन बसेम सारगा लेजगे लोइसलकपदा हाइजनिंग मसे याम थेंगना इचे गे करियर सिदा अमु हल्लागा चंगे माइ पाए हौजिक कथागुम्बा खरा अखोगी यामना पामजबा सिनफम अमा ओइरगसु सहीजे याम यामजनगिबना नत्रगा अखोगी माने याम पामजरगसु थादोखिबा मागी सिनफम याम पामजबसे सिगुमसे कनागुम्बा याउदबा नति करी हाइबिनिंगी इचे अखोगी अहलमन सिंगना थंबिरंबा पावरमसु दुम तंबदा थेंगबा लेति गाइना हाइबमसु दुम लei ainabu pamjaragadi aigi goal aigi akhoi kar hetar aigi panthungpham haiba tai aigi punsigi pandamsi thengba nganba haiba leite pamu pamagadi dum mai pakpa yai haiba sida kari haibiningi se hairiba madumang aina haijaningi ai angang oringai dagi isai si am pamna laga ai sakpa supang phangi deba aduna ingonda thamoi leina oihiba ai wakhal leina ai nawa yaba yam na greba angang oringai da adubu ꯏꯁꯣꯔꯅ ꯇꯝꯃꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯂꯥꯏꯕꯛꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯄꯥꯜꯂꯨꯕ ꯌꯨꯝꯁꯤꯗ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯨꯕ ꯃꯐꯝꯁꯤꯅ ꯑꯩ ꯁꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯩ ꯉꯁꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯄ ꯐꯪꯖꯗꯅ ꯏꯁꯩ ꯍꯩꯖꯗ꯭ꯔꯒꯁꯨꯀꯣ ꯑꯩ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯩ ꯇꯤꯟꯕ ꯏꯁꯩ ꯁꯛꯄꯤ ꯑꯃ ꯑꯣꯏꯅ ꯑꯩ ꯐꯪꯖꯔꯤꯕꯁꯦ ꯑꯗꯨꯅ ꯑꯩ ꯍꯥꯏꯅ ꯆꯍꯤꯗ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯅ ꯈꯟꯈꯤꯕꯗꯣ ꯑꯩꯅ ꯇꯧꯒꯦꯅ ꯈꯟꯈꯤꯕꯗꯣ ꯆꯍꯤꯗ ꯂꯩꯇꯦ ꯑꯗꯨꯝ ꯑꯩꯒꯤ ꯋꯥꯈꯟꯗꯨꯅꯕꯨ ꯆꯞ ꯌꯨꯡꯅ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯐꯪꯉꯦꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦꯕ sahi thengba nganba haiba leite aigi ainabu khallagadi ainabu masi soidana aigi apamba pandama mo oragadi soidana tawbi yai haibaduni sahi yamgira yamoira soidana mai pakpa yai haibadu yofamni yam noi jeiche aroibada akoigi iraileim dagi so akoina khangjaning base hauji hauji akoigi anobi sei pangkalakadaba akoigi compose tawraga leirabagumba natraga su pangkalakadorba thadokadorba sei leibibra masigi wafam simasu kitang khangjaningi aduga call jindang paikhalage aduga loirakpada sei sakba loirakanda madugi wafam sima khaminerse hello hello haibio Saturday night live sone minga lai fangong tanga haibio nambol loremba sum mingji phasana tadre kitang lapthok sei am kata khanjage to bone soidana khanbiyo kitang lapthok piba yabra mingdu ga amtanga haibiramo phasana tadre nambol lorembam nambol lorembam dagi mingdo tazai lambudi tare mingdo now hajar ke nambol lorembam kan sumkam iboya ma okay iboya ma kata khanjage to bone mi mani tv gi dagi ai ne am pamjabe sem dal laide masa directly jaringa ja okay masa direct gi khanbiro akoi gi iboya mana pambai sei du irai leimagi karam bai sei no haibiyo tilai kum yarba film da dagi sei ma kata khanjage ke to ba soidana khanbiyo hoi thank you yam nungaya masa da direct oh aina khanbana tilai kumbi hairiba film dugi isai maming do hairakadabra khanba ado koi irail mada dum khangjana masani isai si soidana taminar si irail isai amagak yaugi bo orangada mali hairiba cinema sida oh picture ga haibi isai maming isai da haibi ai saga jadum yarabra natro yam thini yai isai sakpiro isai saga irail de taminar se ai budi me ko ado khagi singer kanadagi khagi mandakini dagi sum tajaning bagi tawbane do isai da sakjarake iboy ama mandakini di yaude ngasi ge khagi special guest amana ise Rina ni aduga amana khagi Iraileima gi taba aroiba caller si iboy amana khanbi dawri bai sei si Iraileima dagi oigadaba isai sakpiro oh ID kanade ujig live ta kana to budu ID mandakini or winning pa okay oh adi sai dia ta ama ta yazare agi di okay Iraileima dagi aroiba isai amakha akoi Iraileima na pam na khan bai sei makha koi taminar se iboy amada de get toraga kana tamina gadaba mi maming sing happy gadra maming di ona na haibira anu akoi mention ta gadaba mi maming sing do somna dum haira se Abinash okay haibio Tanta
ꯑꯁꯤꯅ ꯑꯗꯨꯝ ꯌꯥꯖꯔꯒꯦ Okay, yam noise. Aroibo caller oina ko gi Iraileima dagi hairiba isai Iraileima na pamna khalakador isai se tamina se call to bira pagidam ta mongo kelita na thagachari isai tamina se. Tira khumbi part 2 gi isai se yam di kuire isai do yam kanna idi ningjang budi thoktre do aina di sakja gi bani ado sina taba koi ariba mama kamlagi isai ama sa aga ilotion jarage ngasigi oina Ojagi isai sida aina nachana sakjabada soikiba kya yauragasu ima amadi yengbiru mayamna ngapigani Minadi hainai nangbu nani makhan huranba Minadi hainai nangbu nani makhan huranba Rajagi kanhai laikai watho koi ganba Rajagi kanhai laikai watho
जगत की मपोनी खंगुदरे आईदे नदी हाय गई नंगो ननी माखन हुरांदा मी नदी हाय गई नंगो ननी माखन हुरांदा बचगी कान्हाय दैकाय वाथो कोई गनबा बचगी कान्हाय दैकाय वाथो कोई गनबा नंदगी मचानी मी नदी हाय नहीं नंगो ननी माखन हुरांदा मी नदी हाय नहीं नंगो ननी माखन हुरांदा मी नदी हाय नहीं नंगो ननी माखन हुरांदा Tagachari Iraileima loiselakpada ngasagi wafom dune hujiksi isai anuba pangkadaba kyamukudi leibi kamai towi kitang thambiramba yabra हौजी की ओइनदी इसै अनौब पान कदबदी हौजी पोगी ओइनदी लेजद्री अदुगा इसै अनौब अमखक्ति नंब लोई सल्लगदी लेजरे अदुगा रिलीज ती तौजद्री हाइरिबा इसै सि सोइदना मैम गाइ मिनर सि सोइदना Iraileima gi इसै खोइ यंगमिनसी हाइबो वफम सिकल लोइना ngasi दमक्तदी Saturday night live show matang asida loisinabagi tanjadu lojage ngasi gi thorom asida अखोइना इसागी अचिनब क्या कायथोकपिरगा लेंगसिन बिरकिबा ngasi Saturday night live show simom pungphan gi bigiba अखोगी इचे Rina amadi Iraileimabу हाइनिंगाइ लेतना थागतचबा फोंदोकचरी amadi इकाइखोनबु चरी हाइरिबो वफम सिकल लोइना ngasi gi दमक्तदी Saturday night live show matang asida loisinजगे मथंगी Saturday amada अखोइ पुनमु थेंगनमिनसे